Tanu Konjengbam gi post gi lakhojarake aina isa yola sel taluba natte masi aigi oiba iranai gi punsini masida mayamna aigi future lepiu haide please yengningdre dana block tobirao Arambai tengol gi luching purel Korounganba Khumandagi update gi lakhojarake poppy kanna thai poppy dagi kari sungi kanana yoli WY karom dagi purai yeknaba singi lalongni khangna nakhoina chariba karigino ngasi date 16 July 2025 aikhoigi brother lamsang of malkoi lamka dagi molkoi chatkibadu tuili tural lanba ngamdabadai mamanaba singa lafugi pong saraga lanbada pongdu segairakpadai lupkhre thiba khangdre mahakto tulidong Churachandpurda network tower yengsinba chatpada khudong thiba nangkre lamkarom dagi ichilnaw lakpa yaba lakpiraga thiminabada mateng pagminasi leipa punba kholaw update gi lakhojarake ngarang tuibong Churachandpurda central force na Kuki gi mi faba lakpada moi mayam irang hori leipa punba kholaw update gi lakhojarake Kuki scammer ani fare Churachandpur dagi Saimillan Haukif Amadi Lunkhomang Haukif moi anina GP da khadrak tawraga mingonde sel lauthokpa yamna toimalakpadai Churachandpur police na fakhre Jammu and Kashmir gi statehood hanjil hallu haiduna Modi da iba cherol thakre tha sigi kungama thoidagi haugadoriba parliament gi nongjumi famasi mangoinana Rajya Sabha da opposition gi luchingba oriba Malik Arjun Kharge amadi Lok Sabha da opposition gi luchingba oriba Rahul Gandhi na ngasi pangthokadoriba parliament gi nongjumi famasi da Jammu and Kashmir da statehood hanjil halnaba legislation puthu haina aiba cherol thaduna taksin khibaga loinana Ladakh hariba union territory asi constitution gi 6th schedule gi makhada chalhanaba legislation puthu haikre Malik Arjun Kharge amadi Rahul Gandhi na phongdokhiba haukiba chahi manga asi Jammu and Kashmir gi miyamna statehood hanjil hallu haiduna kholaw lawrakhibani kholaw asi ekhoi gi constitutional amadi democratic rights ki matung ina fanghanpham thoi PM Modi na mamang chahi gi May 18 da Jammu and Kashmir da statehood hanjil hanba haibasi BJP lenga ki wasangni amasung sungsoi soidina hanjil hangani haina phongdokhiba du dingsingduna thabak paikhatpa matam chap chare haiki Bauda lining ba mapan police na fakre Thailand da Bauda lining ba mapan police na fakre lining ba mapan ado Bilawan Amers Ward Kaubi nupi amaga lona thupna physical relation thamlambani pawasi gi matungina Bilawan Esaward hariba nupi asina Bauda lining ba sing ado blackmail tawduna sel lauthokpaga loinana physical relation thamlamkhibani Bauda lining ba mapan fabaga loinana Bilawan X Ward chu Police na fakre haidi human trafficking tauba taragani thoi fakre human trafficking tauba mioi taragani thoi rom Indonesia gi police na faba ngamkre haidi mioi taragani thoi aduna haukiba matam kaya gi mamangdagi pikliba angang sing yauna human trafficking gi thabak chathaduna lakhibani Indonesia gi police na fakraba mioi taragani thoi adu angang tara hena punnaba honaringai manungda fakhibani angang sing adu Indonesia dagi Singapore da thanaba honaramkhibani Singapore amadi Indonesia human trafficking gi thabak kanna chathaba laibak sing ni hari Iran gi missile Israel na ngakthokpa ngamkhidre Iran amadi Israel anigi marakta numi taragani thoini rom akan mamong da songna ki balana du da Israel gi tangkak ahum thokna ngakliba nongthaki khulai singbu kari mata tawhonba ngamdana Iran na Israel da landaba ngamkhiba du Iran gi matik mayai leiraba missile oibana ngamkhibani hari report asigi matungina missile defense expert singna phongdorakibagi matung ina Israel gi advance oiraba tangkak ahum thokna ngak seliba nongthaki khulai pumna makpu longnam tawraga Iran gi missile singna landaba ngamkhiba du na takpadi Iran gi missile sing Israel gi air defense system singdagi advance oi hana takpani Iran gi missile chada 16 lomdi Israel da taba ngamkhi hari Israel gi lanmi singna chathaki ba attack ta Gaza da 59 ga chamri ga humputara ga mapan sikre chahi ani hanjilaklaba lana sida Israel gi lanmi singna chathaki ba attack ta sikhiba Palestinian gi apun masing 59 ga chamri ga humputara ga mapan sukre asokpa gi masing na langamba ga 138 ga chahum ga 55 lom henkre lana sigi manung chana hokiba pung kunmari gi manung da Palestinian kun ga ma thoirom su Israel gi lanmi na hatkre haina Gaza gi health ministry gi maikai dagi phongduragli report asigi matungina Gaza da hujikana soknari balana sigi mathakta Israel gi lanmi singna Yemen da leiriba Houthi singi mathakta su akan mamong da air strike chathaduna landakre UN gi maikai dagi phongdorakpagi matungina su hujik Gaza da leiriba angang kaya chaba thakpa phangdabagi awaba su chawna mayoknari haidi maming chatpa Delhi school manga da classroom singi manung da bom pokhai hangani haina tharaklaga kihelakpa mail sing phangkre Delhi da haukiba numit humni da yamdabada school tara amasung college amana email singi khuthang da bom pokhai hangani haina kihelakpa sing phangkre kihelakhiba email khudingmak adu Rockkill amasung Benji haiba ming anina sahi tawrakhi masigi mahausa nataba maming sing asi
fictional series natraga offline gaming circle sing the hena toina ui ngasi yumsagaisan numit ke ayukta St Thomas School, Dwarka, Basanta Valley School, Basanta Kunja, Manders International School, Hausa Khas, Bichmanda Global School, Pasim Bihar amasung Sardar Patel Vidyalay, Lodi Intex hariba maming chatpa Delhi School mga asina classroom singi manung da backpack singi manung da explosive device sing thamkre haibi warning tawrakhi kihanduna tharakiba mail sing aduna hairakiba explosive device sing ado backpack ki manung da lotlaga hafki amasung school adugi classroom singi akoibada thamkre masi yamna sathina rubani nakhoina langjakiba pap sing adugi mamal pumnamak aduna khoina pigedabani masigi blood path asi roadkill amasung Benjina responsible ni ningthokaba amasung leibak pokpa numinta atopa school ahum amasung Delhi University gi St Stephen College na manaba kihanbasing fangki chayol asida hauzik fawbada school tara amadi college amada target tawrakre kihanbasing adu fangkibaga thunamak Delhi Police Fire Services bomb squad amasung dog unit sing yauna emergency team sing na mafam aduda lakre mafam pupna makupna thijinkre amasung explosive amata fangkidre nungthil pung ani da pokhai hannaba thorang tawkhraba IED sing amasung RDX campus da thamkre haina yumsagisa numita ayuk pung 10:35 lomda kielakpagi email adu St Stephen na fangki kielakpa pumnama adu email gi khuthangda thawrakibani message sing gi hawrakpagi khongul linaba amasung rockkill amasung benji hariba line sing adugi marumda leiba miyoi sing adu masak khangnaba cyber crime unit sing na thabak tawri hauzik fabada miyoi amada faba leitri hana Delhi police na phongdokre Russia, North Korea amadi China punkhiba laibak thibani Russia, North Korea amadi China laibak ahumna amato oina punkhiba haibasi malemgi oina chawna khudong thiningai oirakpana micham miyamgi laibak thiba haibadu oire hana report amana phongdorakli hauzik Russia amadi Ukraine laiba anigi marakta soknariba lana sida China na tumina yengduna leiribasi akiba fanglaba lalong ama yauri masina maram oiraga malemda leiriba leibak-sing hiramasigi matangda yamna kupna yengsinbagi tangai fadaba leire Russia, North Korea amadi China na chathariba diplomacy araiba mo oiroidawri hari Shahbaz ki lenga kairaba yana leirakpadagi PR thamlakpa yai Pakistan Shahbaz Sharif ki lenga kairakpa yana lakpadagi president rule thamlakpa yabagi fibamda leire haina report amana phongdurakle report asigi matungina political party singi marakta ahongba kaya lakpa ubadagi prime minister Shahbaz Sharif na president Asif Ali Zardari amadi army chief Asim Munir gasu unaduna wari sanakre loinana Pakistan da political gi oiba chawna ahongba ama purakpa ngamnabagi damak matam khara PR thamlakpa yana leire haina su phongdongnarakibani Pausigi matungina Pakistan ki president hauzik leibak asigi Arm Chief Oriba General Asim Munir oirakpasu yai haina phongdorakli US ki President Donald Trump ki matengdagi Iran da thadakiba bunker blaster bomb Ukraine na Russia da thadanaba thorangkre ahum subalanjau thoknabagi thong hangkre President Donald Trump ki matengdagi Iran da thadakiba bunker blaster bomb Ukraine na Russia da thadanaba thorangkre Trump ki thawong asina maram oiraga malemda ahum subalanjau thoknabagi thong hangbaga pangkhak oire haina expert singna phongdoknarakre report asigi matungina Ukraine da long range ki missile pibada thingmatham lamba adusu Trump na lokthokuna Russia da paksana amanga da thohanba ngamba Tomahawk missile sing supinaba America da thawrang paikhatpa hokre haidi Trump na Zelensky da Russia gi manung hanjin mafam sing da landaba ngamgadra hangkre Financial Times ki report amagi matung ina Donald Trump na Ukraine gi President Vladimir Zelensky da Russia gi manung hanjin mafam sing da landaba ngamgadra haina hangkre wahang adugi paukhum piraduna Zelensky na long range ki missile bu pirabadi Russia gi manung hanjin mafam sing da yamna laina landaba ngamgani haiki Zelensky gi paukhum adu tarba matung da Trump na $1 billion tararonggi oigadaba anaubalangi khulai package ama Ukraine da pinaba yaba pikre haidi NATO leibak singi kuthangda US ki langi khulai sing Ukraine da pinaba haikre America gi langi anauba khulai sing athuba matamda Trump na NATO leibak singi kuthangda US ki anauba langi khulai sing Ukraine da piragani Ukraine ki President Vladimir Zelensky matam kuina gi mamangdagi America da long range ki missile pibiu haiduna demand tawduna lakhibani karigumba Ukraine na Russia da long range ki missile sejinaduna Russia da landarabadi achoba lanjau amadi soidun tholakpa soidre Trump ki thawong asina maram oiraga malemda achoba ahum suba lanjau thoknabagi thong hangba haibadu oiragani haidi US na pigadoriba Tomahawk missile Ukraine gi game changer oiragani US na Ukraine da Tomahawk missile pirabadi Vladimir Zelensky gi oinadi game changer oina thoklagani
Tomhok hariba misal asi kilometer 1,400 tagina 2,500 rom lapna kapa ngamba misalni. Tomhok misalgi matengna Ukraine na Russia sinba thungna landaba ngamlagani. Tomhok misal Russia gi air defense system na intercept tawbasu yamna luna thokani haidi. Anti-tank Javelin US ka pullaga India na sagadawri. Anti-tank guided missile Javelin US ka punnuna sanaba Indiana America da letter of Rekats Thakre haina report amana phongdoragli report asigi matungina Ukraine amadi Russia ga soknana lakhiba landa US ki anti-tank guided missile Javelin sizinaduna Russia gi yamlaba tank sing Ukraine na thugai khibani. Report asigi matung ina US ki anti-tank guided missile Javelin sizinaduna 2019 fawbagi manungda target 5,000 rom mai pakna thugai bangamkre. Anti-tank Javelin gi unit amagi mamal $2.5 from oi misala segi range meter 35 rom ori misala sina bunker helicopter amadi tank sing thugai bangami haidi. Xi Jinping amadi Donald Trump na malemda chowalan jaw thokna basile. China gi president Xi Jinping amadi America gi president Donald Trump na malemda chowalan jaw ama thokna basile haina Japan gi defense minister Takeshi Iwana phongdurakre. Report asigi matungina Trump amadi Xi Jinping gi policy na maram oiraga Indo-Pacific region da achoba chaitheng kaya phanghanba haiduna oiri. Phibam asi thengnaba ngamnabagidamag Japan amadi India laiba ani puna chatminnabagi tangai fadaba lairi hainasu Japan gi foreign minister na phongdorakhibani. China gi tamthiraba thawong asi urakpadagi kham thengna pakhalaba Japan na makhoi gi defense budget amuka hengalhankhre. Japan na America ga punna thabak tawminanaba honaraklabasu Trump na chatharagliba thawong sing asina maram oiraga US ta Thajaraktabana maram oiraga defense budget $1 billion 68.4 hengalhankhre loina na China laibang na Japan mo maikai mari dagi question na bathawrang paikhatpasu hawkre. Panba yabadi Japan na chawba paujel ama piraduna handak Japan gi airspace ta fawba China na malemgi makhoi gi air force ki team sing na sangsen khiba fawba laikhrabani. Asigumba phibam asi lakpadagi Japan gi tungi phibam yamna lusilakpa maram na India da su hiram asigi matangda miyeng changbina bahaijarakre haidi. Tiger Road semba yaroi Jaliarong Nagagi lamsingda Tiger Road German Road samjilakpagi mayokta Jaliarong Union su marol dolakle. Jaliarong Union ge General Secretary Pantijai Nuimaina thadorokpa cherol amana hai maitei amasung Kuki gi marakta thokliba irang asigi khudong chaba lauraga Kuki jo militant singna Churachandpur amasung Kangpukpi samnanaba Jaujangtek Notak Kabui Ichum Kabui Kotlen Wafong amasung Ireng fauraga Tiger Road German Road senggolagliba sina Naga amasung Kuki gi marakta yengthinaba tholaknabagi machak ama oiragle. Hariba lambi asi Naga taba mafamsingbu control tawba yanaba haisingna plan tawraga Kuki jo militant singi activity hengatnaba pandamda semlakpa lambini. Masina Kuki militant singi chathok chasinda nungaihanba aduga Naga furupsingbuna namthaba yanaba honarakpani haina lawi. Amaramda Naga taba mafamsing ga nakna na su chatnariba Kuki militant singi anauba camp sing samjilakliba asina su Naga furup singi tangdu laitaba punsi mahingda akaiba pirakpa yabagi akiba sulai. Pumnama sida center amasung state lainga na miyeng changbiduna matam chana irang thoktana bathabak paikhatpiu. Jaliarong Union gi oinadi Tiger Road German Road amasung Kuki jo militant gi su camp sing Naga taba mafamda sajilakliba asigi mayakta chapchana lepkani haina cherol asina makha tari.